ngasi phongkhiba tongan tongan ba Manipuri siphongsing amasum thokiba thawdo wathoksingi maruibi ipausing myamna thamjagi ahanmada sanalebaki ngasi editorial myamna thamjaramge CM na Central Force cheirakpa Khangdreda Manipur Tourisi CM Masa Phao Ngaoramlani Manipur hawkiba me ahumdagi thokiba yamna sathiraba communal riot aduna maram oiraga President rule soidna thamlaklagani haina ngangnaki adubu thamkidi Madugi matung tarakpada national media singda Ministry of Home Affairs ki source palaga Manipur Article 355 satnari haina phongnaraki pawadu gu sap manaba mongra Imphal da nimit khudingi ayukta phongba pawse kharadasu asauba pawoina phongnaraki matamduna Manipur laingakti karigumba wapama mata phongdorakite adubu miyamna uba phangkibada Central Government State asigi Chief Secretary DGP amasum Chief Minister gi Security Advisor habaki Ikan kanadana Chief Minister na sagonaraga laigedaba Unified Command gi Chairman gi from Chief Minister gi Advisor oina Center na hablakiba Kuldip Singhana pairi habuga amuk tholaki Manipur Article 355 satnari haina launakhiba amasum pauksi singda phonakhiba wafam singadu kadai phaubu sumbagi haiba khangnanaba mari lainaba se sangsing miyamna thingnaraki adubu Central Government ki Ministry of Home Affairs ki natraga Union Cabinet ki oiba warep ama phaubu thenakidi Manipur lenga ki makok thongba officer sing amasum Cabinet Minister singda Article 355 satnari haibigi sedu lakhibra haina hangbadasu kanamatana lakhi haiba wafam si hairakhidi maduna maram oiraga miyamna sauna samamnaba thoki samamnaba si koknanaba kanagumba thawai yauba kharana India government ta RTI gi khuthangda Manipur Article 355 satnabara haina hangki amasu madugi pakhumda satnadi haina khumnaki Manipur gi Minister N Berena su paumi singna hangbo hangda Manipur Article 355 satnadi haina kyara khungki Maaktanatana Manipur gi Governor Anusia Uikena television interview amadasu Manipur Article 355 satnadi haina phongdoraki Manipur tangdu leitadaba phibam asi thamapan farakadore irang nemle haina lobiyadi kuki singna irang thoningba matamna thokali makhuna tawba thabak singda Central Force singna thinglage habigi wakhalu leiti nongmagi lanjadaba maitai sing hatkalai irang thoondanabani haiduna security force singna buffer zone CME haidubu kadai waida CM libano haibdiki sab saba khudam phangmangamde asigumba tanpam masida Chief Minister na kauduna miyam unaba amasum masak naiba mi mayam ama unabadagi maakna Manipur gi law and order ngakpi thaudang asi paidre haina mayek singna phungdoi masigi sumatakta Unified Command gi Chairman oiriba Kuldip Singhaga isinga thauga tinnabadawna taurakpagi pauksu adum utai kaina thangna paumi singna Kuldip Masada Unified Command gi Chairman si kanana oibano hangmada marks oi aduga Chief Minister na su oi hain phungdoi Mark Chief Minister na hapani maramadun state ki law and order ki thaudang Chief Minister gi su oipham thoi hekta haijilai somdana Chief Minister na mana paidi haibaduga Kuldip Singhana Chief Minister na su paidi Unified Command gi meeting makoi ani na kaubu ngami hari asiguma tanja sida handakta opposition gi political party taragi mihut singna Chief Minister unaki Chief Minister unaruraba tungda Manipur Pradesh Congress Committee gi President Kaisa Mega Chandrana paumi singda phongdorakpada Chief Minister na Manipur gi Article 355 satnai herakle haina phongdoraki sanglaba matam ama Central Government su Manipur gi Governor Chief Minister yauna leba sigi thaudang leiba saknairaba mioi kyana Article 355 satnadi haina Selam laga handak karigi Chief Minister na kanamat khangan ba yadana thamlakhiba se oina phawbu utkidraba aron ba makak opposition gi lusing ba mada phungdok lubano matang asida panjaning ba wapam di Manipur Article 355 satnarabanina state asigi law and order ngakpagi thaudang asi Manipur ngaki khutar leitre Manipur hauji thokliba hana sunabagi thaudok sing asigi texak Central Government na pufam thui Khangdreda Tourisi Lebak sigi law si kanagumba kharana sananingba drama dong torakpasi angapapui masida actor oiriba Chief Minister Phao Ngaoramlani masimangna Central Force na onsilaga misam hatpa yengnaba Central Force kaubanati ngakpa ngamdrabadi leiba yaroi gaina lolak poiramba tai haijaningi haiba ngasigi sana lebak pauksi gi editorial memna thamjari atopa pawmana pipe phumlamba lambi tawkhai khraga thakia semjindabadigi misimina yaudore Nauna hapsin kiba laibak singdu tha anihum namthalaba matung sejinaba ngaibani PHED
इम्फाल मनुंगी मरुओइब लंबी क्यादी इसिंगी पाइप फुमनबगिदमक लंबी तौथोक्तुना थमलमलगा था क्या सेमजिनबिदना थंबदगी एक्सीडेंट इतततना थोक्तुना असो अपन क्या मरुम यौनरे असिगुम्बा फिबम असि अदुमक मखा सथरबदि मिसिमिना फावबा यौरक्लोय हाइनिंगा लेति सिंखैसिंगी वाटर सप्लाई दगी पाइप क्या तिंगनबगी थबक हौकिबा सहीदगी हौदुना सथदुना लाखिबने वाटर सप्लाई प्लान असिदगी पुरकपा इसिंगी मेन पाइप लाइन अदुदगी लैकाई लैकाई इसिंग येंथोकनबगीदमक नेशनल हाईवे सिंगी मयाई सबुक्त लंबी तौथोकलगा पाइप फुमजिनबगी थबक सथदुना लाखली असुम लंबी तौखाइरम था अनिहुम हेंजिरलबसि फावबदा निंगथीना फुमजिलमदबा अमदि अमुहना कोयला थरमदबा मरमना असत अवोकसिंग चावना खुदोंग सादबा मयकनदुना लेरे अदुमोइना इम्फाल तिदिम लंबी परिंग इम्फाल जरीबम लंबी परिंग कोनुंग ममांगी लंबी सरुकसिंग पोरमपा डीसी जेनिम्स ताबगी लंबी नसिंगबसिंगदा हौजे हौजे यामना फिबम तादना लेरि मियामगिदमक याइफनबा पैखलकपा थबक ओइरबसु थबक सुबदा मवोंग चुमदबदगी फिबमदा लेबना खुदोंग सादबा कयादे मियामना मयुनरि मतम मतम योयना यानबा मवोंगदा थबक सुबगी चटनबेसि स्टेरसिदा मतम सांगना सथदुना लाखली पाइप फुमनबा तकथोकपा लंबी सिंगसिदा नोंग मकांगदन एक्सीडेंट थोकपगी थौदोकसु लेप्त्रि अयुक नुंगथिलगी मतमनसु लंबी यामना फना गरी थरलगा खंगौदना ताकथोकलगा निंगथीना मेनसिलमदबा कोंकुटसिंग असिदा थौदबदगी यामना फिबम साथिना सोकपा पनबा यावरि लोइना नुमिदांगी मतमना लाकपा मतमना हेना खुदोंथीबा थोकपगी चांग असि वांगली मरुओइना नेशनल हाईवे गुमना लंबीदा हेना गरी एक्सीडेंट थोकली हंदक इकुई कुइद्रिंगैद इम्फाल ईस्ट की मफम अमदिगी मियोय अमना थबक हलकपगी लंबीदा कैसांपाट की नितेपाट सुथेक मपा योरमदाइदा सेमजिनबा लोइदना तकथोकलगा लैरिबा मफम असिदा एक्सीडेंट थोकी नुमित अदुना माक हेरो होंडागी मोटरसाइकिल अमा तोंगदुना लाकपनि नुमिदांगी मतमसु ओइबना अकुटपादुदा खंगौदना थौदरुबदगी तुसिनबदा फिबम थीना सोक्तुना जेनिम्स हॉस्पिटल पुखतुना लाइकनखिबा लैख्रबनि लंबी सेमजिनबा लोइदुना लैरिबा सिगी मतंगदा पाव सिगा PHED ऑफिशियल अमगा वरी सानबदा फोंदोरपगी मतुंगिना सिंखाई सिंगदगी इसिंग पीनबगीदमक इम्फाल मनुंगदा पाइप फुमबगी थबक सिंग चथरि पाइप फुमब लोयरबा मतुंग नुंग सिंग खोसिलगा सेमजिलगा लैबाक सिंग नमथनबगीदमक था अनि अहुम कानरगा सेमजिनबगी थबक चथै मरम अदुना मेनसिनदना लै हाइदिबा सिंग असि लैबाक नमथबगी चांग येंगदुना लैबसिनि लंबी सिंग असि निंगथीना सोयदना सेमजिनबगी थबक पैहकनाखि पनमयाबदी लोगी मियेंगदगी ओइनसु मियामना सतोकसिन तौरिबा लंबी सिंग असि तौथोकलिबा मरि लेनबसिंग अदुना अमुहना निंगथीना सेमजिलगदबनी हाइबा वाफम लैरिबनि मदुना करिगुमा मियो अमाबु असियाना यावबु थोकपु यावरबदी मरि लेनब थबक सुरिबा कांगबु अदुना कंपेशन पिनबसु वाफमसु यावरि अतोप पावमदना कोविड-19 दगी सरुक कुन हेना मी सिगनबा डिजीज एक्स दगी सेक्शन मिनसी WHO वर्ल्ड हेल्थ ऑर्गेनाइजेशन WHO ना हंदक मालेम के लेबाक सिंगना थमलखिबा सेक्शन वरोल अमगी मतुंगिना डिजीज एक्स हाइना खंगनबा का हेना लौनगनबा मसुम संदोकनबा लाइना लाइसनमा मालेम साफोंगलप याबगी असेप थाजब लैरि हाइदि मसिगिदमक मालेम के लेबाक सिंगना अकनबा सेक्शन थरांग पाइखत होबगी मथौ तारे हाइना वार्निंग तौरि WHO गी डायरेक्टर जनरल टेड्रोस गैब्रिसना मालेम पुमद लैरिबा लेबाक सिंगना सेक्शन वरोल असि थमलदुना पेंडेमिक ट्रेटी अमा साइन तौमिनदुना ख्वाइदिगी हेना मी हालगदौरिबा डिजीज एक्स हाइरिबा लाइना लाइसत असि मयोगनबा ngamnaba थौरांग पाइखत हौसे हाइदि नौना साफोंगलकनी हाइना थाजरिबा पेंडेमिक असि मालेमना मी ख्वाइदिगी सियनबा कोविड-19 पेंडेमिक तिगी सरुक कुन हेना साथीबा अमसुं मी सिगनबा लाइसत अमा ओइगनि हाइनासु WHO गी सिप असिना मखाताना फोंदोरक्ली डेवोसतना पांथोकिबा वर्ल्ड इकोनॉमिक फोरम न सरुक याखिबा मियामदा वा ngangbada ग्रेविसन हाई मलेम की मियाम की कॉमन एनिमी ओइगदोरिबा तमथीरबा पेंडेमिक असि थोक्त्रिंगगी नत्रगना मसिना अहानबा ओइना साफोंग बहोरकपा मतमदा निंगथीना लक्ष्न हौनबा पन्नमदा मलेम की लेबाक खुदिमकना सहिएसिगी मेथा फावगी मनुंगदा पेंडेमिक एग्रीमेंट अमा साइन तहौबु सुमि आइखोइना हाना खंगौदबा खंथौदबा कयामरुम थांनबा मिकुप्ता थोरकपा याय मरम मसिना ngasi ngasimaktagi miyamna section tharang lokhatpam thoi aikoina khanghaudaba laina lasat kyamaru mamangna su sandoraktuna malemgi miyamda akanba saitheng pirakhi haina makna makha takhi covid-19 laisat manungda aikoigi mamal yamlaba miyoi kaya manunggi punsi mangkhre madu aikoina mapung phana manage tawbangam khidi mamangda aikoina pandemic adu laklagani khanglamlabadi miyoi kyagi punsi kanba ngamlangani अदुबु अककनबा मफम मतम खंगदबना मियोइबु खुनायसि कोविड-19 गी विक्टिम ओइखिबनाखि
laisa sandoraki matam du oxygen marang kaina fangkidi matung tabadu su oxygen mathau tarakpada pak sanamadi marang kaina oxygen fangnanaba makhoina matau kramna asiguma thaurang paikhatnaba system ama thamlambagi haina makna nungnang bu phungdoki WHO na COVID-19 pandemic kumba masidagi hena tamthiba laina laisa tholakpa matamna thengnanaba thaurang kharadi haudokre pandemic phanama haudokre masigi sumathakta South Africa da technology transfer hub amasu semgalaki income wangna leiriba leibak singna laisa sing asi laksin bada mathau tariba vaccine kaya maru paisinduna thamjin kiba aikoina uba phangki laira anang leibak kudimak sa manana vaccine phangan bai bisi khwaidigi maru oiribani sang manada bigi problem asi lehandaba world health body asina South Africa da mRNA technology transfer hub ama establish tawraki atapa pawmana Tamil Nadu gi sarkar na lining zaba Phao athingba thamjile Tamil Nadu Governor R.N. Rabi na state asigi DMK sarkar bu maral sidaduna laibak apunbada Ayodhya gi Ramlala da pran pratishta pangthokpagi harau nungaiba phongduna laiba matam asida Tamil Nadu ki Ram Temple amagi staff amadi Sebaridi state government na langoi chansinduna namtharaga thambiri haina phongtokre BJP ki maikedi ki DMK sarkar na state asida Ayodhya gi Ram Temple sangabagi thoram miyam unaba telecast tawbagi thabak sing thingjinduna thammi haina maral siba marakta state ki governor na Tamil Nadu sarkar bu oranba thong sa thare haina phongdorakibani governor masamang asi ayuk Senai gi West Mambalam da leiba Kodandrama Swami Temple sakhi mafam aduna makna Prabhu Ram gi mafamda khurum zakhi adubu temple asi Tamil Nadu sarkar gi Hindu religious and charitable endowments department yingsinba laisang ama oiramki temple asi da lairibi staff sing mati lai siwari sing da masak udana masada akiba phawgi sakta mama mangna urakhi madumak leibak ki atai mafamda Ayodhya da Ram Temple ama sangabagi harauba phongdoknariba siga yengnaruragadi tayoinaba ama oiri leibak sing matuna Ayodhya da Ram Lala gi pran pratishta apangthokpagi harauba phongdoknaribani maram asina lining laison ga mari leinaba mafam singdi aki akhang pokpa yaba mafam ama oheloidabani haina phongdokhi Amarom Tamil Nadu sarkar gi maikedi BJP na sirakliba maral singadu sumdabani hairaduna state sarkar na Ayodhya gi thoramaduga susinana laisang asida harau nungai ba phongmagi thoram pangthoki haidi atien ba paw khrana Goa gi minister heart attack torakpadi hospital pukhatuna laikanakre Goa gi revenue minister Aftanasio Monserrate thokaba numit ke ayu anganbada heart attack torakpadi Goa Medical College and Hospital pukhatuna laikanakre Minister si hospital yoraba matung angioplasty sathaki hauzuma ki phibam fakatna leiri haina makpu layeng liba doctor Sivanandap Tokar na phongdorakli Minister si nongai matung pung taragani thui makhairom tabada heart attack tawi haiduna Goa Medical College and Hospital pukhatki hospital si yorakpada super specialty block pusinduna lekanaki lakliba numit khrani sida observation da thamduna layeng sathaki gani haki Say yang kay gamapan suraba politician asi BJP gi tiketa Panaji Assembly constituency ki mai pak to minister oirakibani amarom dana laibak pension gi rule da February amadagi ahong bakhara laigadori mathang tha February amadagi laiba asigi pension gi rule ahong bakhara lairagani mapung oina pension fund regulatory amadi development authority da ahong bakhara laiduna sel kaithokpa khudong sada bakhara mayukna ba yari pension rule gi atai ahong bakhara hairagadi email sabun thaduna missionary sing de hena kudong saba piragani national pension system gi withdrawal rule da ahong bakhara lakadori basi February amadigi satna bahogani ahong basi da pension account amadigi saruk khara withdraw tawbagi condition da ahong bakhara laigani pension subscriber amana maset oina phan lauthokpagi dama ayaba pigadori ba condition sing aduri pensioner amagi masa masugi higher education gi sizinana lam lohong kai hongwa masagi yung kai lepsin ba flat lepsin ba haiba hiram sing asida person oina fund withdraw tawbu yagani adubo yum laibegi oina di adukaki ayaba pigani hana email gi kuthangda asum sumda authenticate tawbagi matangna ahom khara leiragani email thari ba khutimakna makhoi gi email gi spam rate adu sar 0.3 gi makhara lehengadabani loinana unsubscribe system yamna komna phangbagi process ta lehengadabani hariba condition asi follow tawdragadi asiguma makhal gi email sing reject tawgani
email da ahongba leirakpa sina Gmail amadi Yahoo na singba cyber dagi book email sing thajilakpada hena khudong salaro hari ahongba si commercial client sing hana dagi licensing agreement loguna leiraba pensioner sing gi oinadi thoina ahongba piroi haidena su paus da makhatana phongdorakli aduga haujukuina di myam paus matang solution jarage masu myam puna no update ngamina saina su channel sigi makeri gi myang mafamda makhatana thamjari